Hi everyone! ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯧ ꯑꯅꯧꯕꯤꯒꯤ ꯃꯦꯀꯞ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯌꯥꯝ ꯍꯩꯇꯅ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ ꯑꯩꯒꯤ ꯍꯩꯖꯕ ꯈꯔꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯗꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯁꯦ
ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯍꯩꯖꯕ ꯃꯑꯣꯡꯗꯅꯦ ꯀꯦꯖꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯐꯖꯩ ꯊꯤ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯑꯃꯃꯝ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ